ngasi ayu phong tongan tongan manipuri sifong sing amasum thokiba thawdo athok sing dagi maru oiba I pausing khonga saraga manipur top channel gi maikei gi myam na thamjagi ahanmada samurauda nongmaina kaplambada amasire wangoi police station gi manung sana leiba samurau masu cinema hall manakta ngasi numidang pung 10 rom tarapada masakhangdaba mi amana nongmai kapsilakpada manak aduwaida leramba mi amasire aduga atopa amana soktuna imphal gi ras ministry da laikanari nongmaina panbadagi laikidraba mi adugi maming abuzam zone se yankai ka mga kawi mak samurau awang laikai digi bimol gi masanu pani maki oi thangba thabak ta nongmai maru ama pali amasum nongmai maru adu ye thangba thabak lomda phawdok laga sakhibagi mafam lai atopa nongmaina panbadagi soklaba mi adu su laikai adumakta dagini mamingna abuzam tomba sai kunthraga mga apokpagi ming laikhidraba mani kawi soktuna laikatnariba tomba manipur police ki personnel ni haidi laikhidraba abuzam zone khudak manak adwaida leramba miyamna mahaki punsi kananabgi damang konung mamangda leiba advanced hospital pukhalaki ngehak laikatnaraba tungda mahak asokpotuna maram oiraga laikhidabani laikhidraba abuzam zone agriculture minister olukhoigi worker ni makhataba paw ngainari hanisu paw sina makhatana phungdorakli atop paw mana mikhal gamari lainana potsingi final red list phongkhre lakliba february 23 amasung march 3 da tangak ani thokna pangthokadoriba taragani thoi suba manipur legislative assembly mikhal gamari lainana impal east district ki oina mikhal gamari lainana sejinagadaba potlam singi final red list phongkhre District Election Officer Impal East Commentem Daina Devi Nathopa notification amana hai hiramasigi matang ngasi DC Impal East ki conference holder political party sing mute sing candidate intending candidate sing yauna district election officer gi oiba bifam ama pangtoki bifam aduna election expenditure monitoring mari laidana mikal sijinaga da polam singi final red list ama semaga loinana phongkhre list asi masa khanglaba political party sing no office asi dagi lawbiagani madu natragana impal.nic.in/district election officer DEO dagi download tawbiyagani hari hansu pali makasa tharakpoina to pawmana MU dagi lilong phawb lambi semada sana khongnang pami taraga humdoi hian that kadori Manipur University main gate dagi lilong thong phawb gi lambi gi saru asi len mari gi lambi sangwat pagi thabak hokre lambi asi gi matai da hoba sana khongnang pami taraga humdoi rom yan thana ba thawrak pakhatle hiramasi gi matang na pauksesina phangba pawna hai senba sai english ngani ga kungum bathoi gi kungani thogi oina Ministry of Road Transport and Highways gi senthang makhada Manipur University gate gi hauraga lilong thong phawb gi National Highway gi saru asi len mari gi lambi on khatpagi thaba asi Manipur lenga ki Public Works Department gi makhara pakhatpani RK Infrastructure koba Gurgaon da base to company amana lambi asi CM gi thaba asi mamangi sahi gi November thada gi thabak suba horakhibani loinana lambi asi pakthokpa yauna lambi CM gi thaba asi kumja English nganiga kungu humdoi gi me phawbu gi manungda loisingadabani amaromda sawrakna lupa crore nifuga mariga point nifuga manga rom sangna lambi asi pakthokpa yauna lambi asi semlakku matamda lambi paring asigi dongsup thangba lambi gi sarukta hauba yai marap saubadagi mapung marai fana sauraba sana khongnang pambi tara humdorop yathanaba thabuk lokhot paukre sana khongnang yauna lambi asigi matai da horiba upal singasi Manipur lega ki works minister amasum forest department na survey sathaba lokhre adumoinama haujuk phawbi oina di khongnang pambi asi yathanabagi ayaba forest department degi pirakpa leitri pausina makhatana hai khongnang singasi yanthatnaba thabak lokholabasu sana khongnang pambi singasi yanthatpada forest department na makok thongba singi ayaba yaudrabadi yadabana ayaba du launaba process tawri haida supali atopa paumana Manipur dasu covid precaution dose ngasi dagi ka pahoragani leibasigi mafam ataida pangthoknabagum Manipur dasu covid precaution dose hayeng dagi ka pahaunaba sem saba loikre pausisina phangba pawgi matungina India da Omicron gi case masing hengalakpa loinena covid ki ohum suba wave yorakpa sidagi miamung ngakthoknabagi dam lokholakpa khongthangda covid precaution dose asi hayengdagi haunaba India government na matam lepkibani pausina hai hayengdagi hauduna sathagadoriba precaution dose कापगी खोंजंग असिदा हेल्थ केयर वर्कर्स सिंग
frontline workers amasum sahi humpugi mathakta leiba masagi anaba leiba miyoising covid vaccine kapthokadoribani Manipur gi oina healthcare worker lising nifuga taruk frontline worker lak 1.10 sahi humpu helaba masagi anaba leiba miyoi lising humpu humdoirom ahanbagi oina precaution dose kapnaba pandam thamli Hana COVID dose ani kapkiba tha mapan mapung pharaba healthcare workers sing frontline workers sing amasum masagi sai humpu helaba masagi anaba leiba miyoi singna mamangi vaccine kapkibagi si amasum saktak se paiduna laklaga vaccination center amad hektamak vaccine kapthokpa yagane haini hayengdagi hawduna vaccine kapthokudari basida mapung oina hana dose ani kapkiba vaccine adumak kapkani hana kapkiba vaccine ga atopa vaccine ga yanchinaba yade haini amarumda Manipur COVID vaccine kapki sang se ahanba dose ta sada 57.04 amasum anisuba dose ta sada 43.04 khaktabangaini Makasa tharak poina to papawmana Omicron Delta dagi hena angang singna solakpa yai Malem sinba thuna sandurakliba COVID-19 gi yamna lawnaganba Omicron variant asina Delta variant gi hena angang singna solakpa yai haina India gi health experts singna phudoknarakli New Delhi da leiba Sri Balaji Action Medical Institute ki Department of Respiratory Medicine gi senior consultant Animes Ariana Fongdorakpagi matungina nauna sandorakliba Omicron variant asi miyoibigi respiratory tract ki makha thangba saruktana hena sokon bathingnai angang singna ahal singdagi respiratory rate henba maramna angang singdana hena variant asina sokolakpa yabi oitokpale angang singi respiratory tract asi ahal singdagi su hena thunda pali Marabasina karigumba virus asi sangkhrabadi hena thuna solakpa yai adumenama al singda yamna tamthina naba dugumna angang singda yamna kana naba dudi oiroi maramdi angang singi oinadi immune system gi mapangal yamna kana lei hari Gurugram da leiba Narayana Super Specialty Hospital gi internal medicine gi senior consultant Tursarna phongdorakpagi matungina haukiba variant makal singa du yengnabada angang singa da halapgi sang asi Omicron variant heli angang singa virus asi sangkhrabadi khanaunaba lehau hauba amadi haksang sok thabana singba layong sing thengnai haina supali Makasa tharak poina to papawmana COVID ki kanglon thugaiba mirep amadi political party singna makhata na ayaba piroidori Ministry of Home Affairs amasu Ministry of Health and Family Welfare na matamatam gi thokliba COVID sana kanglon sing mikhal na mirep oiriba singna natraga political party singna ngakna satrabadi makhoi gi rally natragana meeting na singba pangthoknabagi makhata na ayaba piroidori Election Commission of India na thokpa kumja English singani ga kungani thogi general election ga mari lainana COVID ki revised guidelines ki matung ina mikhal asigi vote masing thiba loiraba matungda mai pakpagi harau nungaiba phongdokpagi khongsana singba pangthokpada so athingba thamkhre loinana mikhal ga mari lainaba returning officer singdagi mikhal gi mai pakpagi certificate lawba lakpa matamda su mere masa natraga maang ayaba piraba miwe du tharaga miwe anidagi hena sangba yaro hena guidelines asina supali lakadoriba mikhal mirep oigadoriba singna lambida road show pangthokpa khongcha satpa cycle bike na singba rally satpa January 15 phawba athingba thamkhibaga loinana miyam punba mifam pangthokpada so athingba thamki January 15 gi matungda commission na makhatana phibam adu yengsilaba matungda phirep lakthokani hari karigumba commission na ayaba piduna mifam na singba pangthokpa tarabasu COVID-19 gi guidelines sapsana ngakna sarkatabani State adugi Disaster Management Authority na thokpa kanglon singi matung ina lokatpam thokpa thorang sing lokatkadabani District Election Officer singna mifam pangthokadariba mafam adu yengbaga loinana social distancing stawbagi kanglon ding thina ngakna satna hananaba mifam silliba sing aduna matam chana khanganaba thoksil pakhatkadabani haina supaw sina phongdorakli atopa pawma namu MLA bu mingsa thianana bo hotnarakpa lebak thibani PS January 3 BJP Bisnupur District Committee ga office to pangthokiba opinion poll ga mari lainana thokiba nongmai kapgi thawdo dogi matangda Bharatiya Janata Yuva Morcha gi president na thadorakpa press release amada thawdo adu MLA Moirang na thokanmani haina moral siriba du yumpham yaudabani haina Moirang AC gi MLA gi personal secretary PS Hemam Boyana phungdorakli Moirang Pharimam Lekai da leba BJP Moirang Mandal gi office ta pawmi singa unaba mada Hemam Boyana hai
ओपिनियन पोल पांथोकप नुमित अदुगी आरओ ओइखिबसिंगना पुरखिबा मोइरांगी इलेक्टोरल रोलदा असोयबा यावबदिगी आरओ अमदी बीजेपी बिष्णुपुर डिस्ट्रिक्ट कमिटी की प्रेसिडेंट अमदी जनरल सेक्रेटरी ना मोइरांगी ओइनदी मतम यैथोकले हाइना अयिब सिरोल अमा पिरखि अदुगा बारी शर्मा खुयेक पीदुना थोकप सिरोल अमदा बीजेपी मोइरांग मंडल की कार्यकर्ता सिंगना बैलेट बॉक्स लाकनबो होटनई हाइबा वाफम असि युमफम यावदबनी एमएलए बो मिंचथिनबो होटनरक्लिबा सिगी मथक्ता स्टेट अथॉरिटी ने एक्शन लखतपियु पॉमिसिंग उनाबा दुदा बीजेपी मोइरांग मंडल की प्रेसिडेंट अब्दुल हमीद जनरल सेक्रेटरी ऑर्गेनाइजेशन ए बसंत जनरल सेक्रेटरी एडमिनिस्ट्रेशन टीएस आनंदजित चिंगबसु सरक याखि हाइना पाउसिना फोंदोरक्ली मारक थाने स्टेट सिगी वांगबरा थोकपा अतेरबा पाउखरा सेक्स केस द बीजेपी वर्कर अहुम यावना तरागनि पान फाखरे कांग्रेस सेक्स रैकेट अमा इंदोर थुगाखिबा मतुंग बीजेपी यूथ विंग की मियोय अहुम यावना मियोय तरागनि पान फाखरे हैना मध्य प्रदेश कांग्रेस नंगरांग माराल सिखरे विजयनगर दा सैलून अमा रेप सथखिबगी मातुंग संगोल से नुमिता सेक्स रैकेट अदु थुगाखिबा अदुदा थाईलैंड दगी नुपी तरेट अमसुंग खांदवादगी नुपा कस्टमर अहम सियाउखी फारिबा मियोयसिंग अदुगी मनुंगदगी अहुमदी बीजेपी युवा मोर्चागी लुसिंगबसिंगनी मखोय खंडवादगी मध्य प्रदेश फॉरेस्ट मिनिस्टर विजय सागी नकनबसिंगनी हाइना मध्य प्रदेश कांग्रेस की वांगलोय नरेंद्र सालुजान स्टेटमेंट अमदाखी मियोय अहुम अदु करिगुंबा भारतीय जनता युवा मोर्चा की फंक्शनरीसिंग ओरंब ताराबदी तांथोकपगुंबा थाबक लखनबा यंगसिनगने हन स्टेट बीजेपी की वांगलोय उमेश शर्मनसु फोंदोखरे हरि अतोप पावमना बिहार एयरफोर्स ऑफिसर थांगना थिंदुना हातखरे पुलिस बिहार की ईस्ट चंपारण डिस्ट्रिक्ट की मनुंगदा संग्रामपुर पुलिस स्टेशन की मखादा लेबा खुनमदा इंडियन एयरफोर्स ऑफिसर अमा थांगना थिंदुना हातखरे आदित्य इलिस आलोक तिवारी कौबा ऑफिसर अदु संग्रामपुर पुलिस स्टेशन एरिया की तिवारी तोलादा लेबा बियोयनी अमसुम गोसियर बिन तोलीदा थौदोद थोखिबनी ऑफिसर अदुगी हक्सांग पोस्टमार्टम तौरबा मतुंगदा अरोयबा मथौ मंगम पांथोकरे हाइना सुपरिटेंडेंट ऑफ पुलिस कुमार आशीषना हाइकी स्पेशल इन्वेस्टिगेशन टीम एसआईटी सेमखरे थौदोदुगिदमक मिये अहुमदगी मरी फाव कस्टडीदा थमखरे थौदोदो थिगली हाइना मिस्टर आशीषना हाइकी इमुंग मनुंगी मतुंगिना आदित्य तिवारी इंडियन एयरफोर्स की 40 विंग दा जूनियर वारंट ऑफिसर जेडब्ल्यू अमदी अमसुम अबिसर द पोस्टिंग ताई हैन पाउसिना सुफुंदोरक्ली मखासा तरपोइना तो पावन एयरपोर्ट ड्रग केस कोना मसिन हंगदबा वालिबा प्रोसिक्यूशन विटनेस खरा कोविड-19 ना लाइखिदबा यौरमले दिल्ली दगी लाकपा प्रोसिक्यूशन विटनेस अहम डिफेंस काउंसिल ना क्रॉस एग्जामिनेशन तौखरे ngasi sai nipalong ki mamang January taraga mathu English singaniga tarago humdoi gi nungthilda Kolkata dagi pairakhiba Deccan cargo na pusilakhiba yamlaba drug sing matamaduda Imphal West District Police ta lairamba Special Intelligence Unit SIT gi Inspector K Ranjit alusingba team amana phagatkiba thongdokki matangna CBI na lokhatpa case ki charge sheet yumpham oiduna satharaliba wayel gi ahanba sarukta case asigi prosecution witnessing ko ana examine cross examination satharigai ki serakta masin hangadaba waliba prosecution witness khara COVID-19 maram oiduna laikhidra hari pauksi asina phangma paugi matung ina thongdo odugi केस अहान मोइना सिंगजोमै पुलिस स्टेशन रजिस्टर तौदुना लखतखिबनि केस अदुगी एफआईआर नंबर 11 क्लोज 1 2013 अंडर सेक्शन 9A 25A 29 नार्कोटिक ड्रग्स एंड साइकोट्रोपिक सब्सटेंसेस एंड द NPS एक्ट नि सिंगजोमै PS ना केस असि रजिस्टर तौदुना लखतलकपगा लोइना मासिगी इन्वेस्टिगेशन चथबा होरकपदा केस असि मणिपुर नगा की कैबिनेट मिफामना लौकिबो वारेप की मतुंगिना सेंट्रल ब्यूरो ऑफ इन्वेस्टिगेशन कोलकाता खुसना खिबनी लोइना इन्वेस्टिगेशन एजेंसी असिना थौदो असिगी मतंगदा NPS एक्ट की सेक्शन 21 25A 29 32 अमसुम इंडियन पेनल कोड की सेक्शन 120B 420 468 471 अमसुम 506 की मखादा रेगुलर केस नंबर 7S 2013 कोलकाता रजिस्टर तौदुना लखतखिबनि CBI की मेकेडी केस असगी इन्वेस्टिगेशन चथरबा मतुंगदा मसिगी चार्ज शीट अपुनबा 21 तरुक की बथक्ता फ्रेम तौरदुना लम्फेल कोर्ट कॉम्प्लेक्स ता लेबा स्पेशल कोर्ट NPS मणिपुर दा थांगलखिबनि
Court asina special trial CBI case number 27 of 2016 lakotki aduga CBI na charge frame toroklibe acquister ki mathakta cognizance lauraga masigi wayel sataba horokibani adubu case asi Imphal gi Uripop Serap Court complex ta leiba special judge and the NPS fast track court Manipur transfer torokibadigi fast track court asina special trial case number 100 of 2018 lokhatuna masigi wayel satharakli hainasu pausnasu makhatana phongdorakli makha satharakpoina to pawbana mikhal gi result lakthokpa phawbana numidang pung 9 dagi ayuk pung 9 phawba loudspeaker sejinaba thingjinkhre ngasi district magistrate Imphal West na thokiba notification amada taragani to suba Manipur legislative assembly gi mikhal pangthokadaba numit ngarang lakthokibadagi paraga mikhal asigi result lakthokpa numit phawbada district asigi manungda lairibe assembly constituency taragom doimakta election ga mari laidana public address system amasum loudspeaker sound amplifier na singba gari singda fit tawba natragana tawdaba yauna public meeting na singbagi sejinaba numidang pung 9 dagi ayuki pung 9 phawgi manungda athingba thamle hari district magistrate ki notification asigi matungina COVID-19 gi damak ngakna sakadaba pauktak sing indaba miyoi sing bathakta disaster management act 2005 ki section 51 dagi 60 phawbana piriba provision sing amasum Indian penal code ki section 188 ki makhada amasum Ministry of Home Affairs na November 19 English singa kunda thokiba order number 403/2020 DMI egi manungda yauriba enforce tawba yaba legal provision singi matungina lokhatpam to thabak sing lokhatkani haidi aduga ngarang mikhal pangthokadaba numit lakthokibadagi hauraga tha sigi taraga manga thangja numit phawgi manungda physical meeting road show procession cycle bike vehicle rally na singba pangthokta basu election commission of India na khangalakle haba wafam pali loinana saru yagadaba miyoi punamakna thoram pangthokphamda marks upaga loinana physical distancing ga na satpana singba covid appropriate behavior sing soidana ga khangani haiba lairagadi social gathering gi thabakta ayaba pigani haidi adomenama asiguma makhal gi thoram si open hall amasung space na singba yariba makai pangthokadabani haidi aduga hall manung na singba mafam singa pangthokadabu oirabadi hariba mafam adugi apunba capacity gi manung dagi supnatagi sada yankhai dagi helhaloidabani haiba wafam su district magistrate na tholakliba notification asina makhata na su phongdorakli tentang na to pawamana Congress MLA Dr. Saltolian Amosu BJP da songchinkre Dr. Saltolian Amo Congress dagi suspend tokre Election Commission of India ECI na atop state mari amasum Manipur gi mikhal gi schedule lakthoktrigai gi mamangda opposition Congress ki cycle amasum Sangolban AC gi MLA Yamtham Hawkip amadi RKMO yauna langthabal AC gi LJP gi MLA Karam Syam amasum Lilong AC gi independent MLA Y Antas Khan BJP da mathang jongsin khraba matung ngarang mikhal gi schedule lakthoklaba matung da hanboina Tipaimung AC gi Congress MLA Dr. Saltolian Amosu BJP songchin khari amaramdana Dr. Saltolian Amo Congress ki suspend tokre MPCC gi General Secretary Administration Haresur Gosumi na ngasi thokiba order amada International Congress ki Constitution gi makhara party asigi Disciplinary Action Committee gi recommendation gi matungina Dr. Saltolian Amo party gi primary member oibagi khudaktagi suspend tawre hairi henasu pawsna phongdorakli atopa pawamana Aranma Toramba political party ki miyoi aikhoigi oigera mi gi oigera action lokhat patabani biren Maharaj Gambir Singha da mapung fan ikai khumna botkre democracy the violence ki mafam laite Aranma Toramba political party gi miyoi aikhoigi oigera mi gi oigera action lokhat patabani aikhoigi su warning tawi action lokhatli makhatan adugumba thabak sing tohonba yaroi haina karyakata khudibakta haikre haina minister Nothomba Birena phongdokre Wapam asi lenga ki art and culture loishanga sinduna Kanchipur ladiba Maharaj Gambir Singha gi khubam ngasi state ki thakta pangthokiba Maharaj asigi sabaga marfu nipan suba laikidaba numi ki thoram minister na phudokibani thoram aduna minister na sarugya yarakibagi khudongchaba lauraduna pawmisinga unabada mahakna bakhatana hai Maharaj Gambir Singha gi ningsing khubam gi kembanung asi hana sengmatkani haikibadu COVID-19 pandemic na maramoiduna sahi ama makhairop mi punba yadabadagi paikhatpa gamdana lairi
अदुबो खुबम असिगी अकोइबदा लैरिबा वालदा थेनबा अथौबसिंगी ममिंग अयाबगी कंस्ट्रक्शन लोरे मखाताना थबक पैखनबा होनरी बोट हाइबसी आइगी अपामदा मनुंगदा थदगदबनी मपान थदगदब नते अइना थदनिंगबा दु कोकता लैरगा हयेंग बुट मनुंगदा संगलगा थदगदबनी हौजिक मपानदा सक्चा हाइजानबा तौबा लांगदुना खना सैनबमदी लाउनबसिना मथौ तादे हाइना खली मरमदी मणिपुरदा वरकलिबसी यामना कुइरे मणिपुरगी तंगदु लैतानबा फिबम लैरकलिबसी सही कुंथ्रा गनि फुरोम असिदा इरांग गाक्ता लैखिबदगी नि हाइनसु पाउसना मखाताना फोंदोरकली लोशिलकोइना तो पाउ खरना चीफ मिनिस्टर हिमंता बिस्वा शर्मा की मथक्ता थिजिनबा कांग्रेस ना तक्सिनख्रे आसाम के चीफ मिनिस्टर हिमंता बिस्वा शर्मा मदि माकी इमुंग मनुंगी मियोइसिंगना लम लैजतबा मियोइसिंगना सिजिनगदबा लम एकर तरागनिपा नमफुदा मखोइगी ओइना सिजिनदुना लैरे हाइना आसाम प्रदेश कांग्रेस कमिटीना क्लेम तारखिबगा लोइना मरि लैनबसिंगना हिरमसिगी मतंगदा थिजिनबा अकनबा मोंगदा तक्सिलकली डिब्रुगढ़ ngasi pangthokiba press conference amada Assam Pradesh Congress Committee ki wangangloi Manoranjan Borgohena phungdokhibada haukiba kumja English inganiga tarukta gina mapan phawba hauji minister oiriba Himanta Biswa Sharma Congress Party da mai paktuna yamna mapang kanba minister ama oiramki matamaduda lam laijadraba mioisingda pinabagi damak matamdugi lengana Himanta Sharma da lam ekar taragani pansinaki adubo hariba lam sing adu Himanta Sharma na ngasi phawba lam adugi aseng mapu oigadawriba miyoisingda ngasi phawba pithoktuna lairamkhibani lam sing adubu lairaba miyoisingda yenthokpagi mahuta chief minister Sharma na ma amadi ma ki imung munungi miyoisingi mingda onthoklambagi kudam sing haukiba numit kharanigi mamangda thengnakhre local media report sing nasu hiramasiga mari laidana paw sing phongma lekre marabaduna mari laidaba sing na hiramasigi matangda thijinduna asumba wayel puthokadabani haina supali loshilakoi naten ma paw khara kaigi attack ta sei kunga thoigi nupi macha ma sire Uttar Pradesh ki Nepal border ga tainaba Abdullah Ganja forest area da kai amana attack tawbada sei kunga thoida ngai dibi nupi macha ma sikre Forest Department की senior official अमर फोंदोरपदा सेनाई नि village त लेबा Prasuram Yadav कौबा अमगी मसानुपी सीमा यादव साजिक पिजानबगी दमक थांगजनुमिता सुक्लबा सार्ड फॉरेस्ट मखोगी हमेंग सिंह पुथोकलुबदा कई अदुना माकपु सियनखिबनी फॉरेस्ट ऑफिशियल अहमद कमल सिद्दीकी नहाय फॉरेस्ट अदु Beharas Forest Division कोनबा Abdullah Ganja Beans की मनुसली नुपी मचा अदुबु ई तैरबो मफम सिंग येंगदुना थी हुंबा तौकिबा विलेजर सिंग अमसुम फॉरेस्ट वर्कर सिंगना माकी मकोक अमसुम हकचांगी अतै मफम क्यादा का हेना सोकलगा तारम थेंगनखि मा हॉस्पिटल यौद्रिङैदा सिखि सिद्दीकी नहाय फॉरेस्ट डिपार्टमेंट हौजिक सटनरिबा कांगलोन सिंगी मतुंगिना नुपी मचा अदुगी इमुंगदा मतेंग बिख्रे माकी पोस्टमार्टम रिपोर्ट लाक्लबा मतुंगदा कंपेंसेशन अपीरगनी Officer sigi matung ina forest officer na villager sing da angang sing mu mathanda mapana thado handana ba toina section wa haiduna lakli villager sing na group oina mapana thokna basu khangan ki hain su paw sna makhata na phongdo rakli ato pathagdo amada Qatar Niagat Wildlife Division da kabokoi amana sai tara subada ngai di nupa masa ama sin khibaga loina na mak bu phibam thina soalaga thanam le hari division forester Akash Deep Badawan gi matuk in angang adu Santos Yadav kawi hainasu pausna su makhata na phongdorakli loshilakpoina tentak na pawmna langthabal kunja da thoki ba khatna sai na bagi thaudok phamina dun yana ma purakre warep kya su longminare club sing hauki ba sai gi December 13 ga matugi numidang atheng bada langthabal kunja awang laikai da hauji Universal Club langthabal kunja gi vice president oidiba ningombam anansa yangkai apokpa Navadipu lakliba assembly mikal NPP ki ticket mikal thengna ba honariba karam nabagi sor basantagi mayu mayada khana sainabagi thaudu ado ngasi nakalani gi miyoi sing club maira pai bi sing phamina duna yana ba purakre loinara thaudu osi mari leidana tunga tungan bu gorep kya su longminare haina Universal Club ki secretary Laisram Sundar na haikre haina su pausna su makhata na su phongdorakli अदो मैं हौजको इनदी पाउक्स मतंग से लुसिनजरगी अमसुम पाथोक्संग गिबद सोइखिबा लानखिबा क्या याउर्स मैम नंगाक पिगने अमसुम मतम मतम गे बमरु ओइबे इ पाउक्संग मैम द लेप लैतना अपडेट पिजरखिगे हाइनसु मखातानसु मैम द थमजरी एंड थैंक यू